ꯈꯥꯖꯤꯡꯒ ꯄꯣꯡ ꯍꯋꯥꯏ ꯉꯧꯕ ꯂꯩꯔꯦꯀꯣ ꯑꯩꯅ ꯁꯤꯗ ꯑꯗꯣ ꯁꯤꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯒ ꯄꯥꯟꯒ ꯑꯦꯂꯤꯁꯥꯒ ꯊꯣꯡꯕ ꯑꯗꯨꯒ ꯆꯥꯛ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯣ ꯁꯤꯅ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯜꯂꯦ ꯑꯗꯒꯤ ꯁꯤꯅ ꯕꯣꯔꯤꯒ ꯑꯩ ꯅꯥꯀꯨꯞꯄꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯊꯣꯡꯕꯅꯦ ꯑꯂꯨꯒ ꯊꯣꯡꯕꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯆꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯝꯇꯥ ꯀꯧꯋꯦꯀꯣ ꯑꯗꯣ ꯅꯣꯔꯠ ꯃꯨꯡꯄꯪꯗ ꯑꯍꯥꯟꯕ ꯂꯥꯛꯄꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯉꯁꯤꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯅꯤꯀꯣ ꯍꯥꯟꯅꯅ ꯀꯃꯦꯟꯁꯤꯡ ꯍꯥꯏꯗꯤ ꯊꯝꯕꯤꯈ꯭ꯔꯕ ꯏꯂꯤꯁꯥꯒ ꯄꯥꯟ ꯊꯣꯡꯕ ꯉꯁꯤ ꯄꯨꯖꯔꯛꯑꯦꯀꯣ ꯑꯗꯨꯒ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯟꯕꯅꯦ ꯁꯤꯅ ꯕꯣꯔꯤ ꯊꯣꯡꯕ ꯁꯤꯅ ꯈꯥꯖꯤꯡꯒ ꯄꯣꯡ ꯍꯋꯥꯏ ꯉꯧꯕ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯕꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯌꯦꯡꯕꯤꯅꯤ ꯈꯟꯖꯩꯀꯣ ꯑꯩꯅ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯃꯤꯡ ꯄꯥꯊꯣꯛꯑꯁꯤꯀꯣ ꯃꯃꯤꯡꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯃꯌꯥꯝ ꯑꯗꯣ ꯃꯃꯤꯡꯁꯦ ꯕꯣꯏꯗ ꯉꯁꯤꯁꯨ ꯕꯣꯏꯗ ꯑꯗꯨꯝ ꯏꯁꯤꯟꯖꯔꯦꯀꯣ ꯑꯍꯥꯟꯕ ꯌꯥꯔꯅꯤ ꯅꯍꯥꯟ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯩꯅ ꯅꯍꯥꯟ ꯁꯤꯜꯆꯔꯒꯤ ꯃꯥꯔꯀꯦꯠꯇ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯉꯥꯒꯤ ꯃꯥꯔꯀꯦꯠ ꯆꯠꯄ ꯃꯇꯝꯗ ꯉꯥ ꯃꯁꯛ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯃꯃꯤꯡ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯕꯦꯡꯒꯣꯜꯗ ꯁꯤ ꯀꯧꯕꯅꯦ ꯁꯤ ꯀꯧꯕꯅꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅꯁꯨ ꯃꯃꯤꯡ ꯑꯝꯇ ꯈꯪꯖꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯕꯁꯤꯡ ꯈꯛꯇ ꯈꯪꯉꯦ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯗꯦꯁꯇ ꯃꯄꯥꯟꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯉꯥ ꯑꯇꯣꯞꯄꯗ ꯏꯌꯦ ꯀꯥꯏꯅ ꯈꯪꯗꯕꯅꯦ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗꯁꯨ ꯁꯤ ꯁꯤꯜꯆꯔ ꯃꯥꯔꯀꯦꯠꯀꯤ ꯁꯦ ꯈꯪꯗꯦꯀꯣ ꯉꯥ ꯌꯣꯟꯕ ꯃꯤꯅ ꯇꯥꯛꯂꯛꯑꯒ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯗꯨꯗ ꯑꯦꯂꯤꯁꯥ ꯆꯥꯔꯣꯟ ꯍꯥꯏꯕꯗꯨꯗ ꯊꯤꯔꯒ ꯍꯥꯏꯔ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯖꯔꯕꯅꯦꯕ ꯑꯗꯣ ꯃꯃꯤꯡ ꯑꯃꯨꯛ ꯄꯥꯊꯣꯛꯄ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯍꯥꯟꯕꯁꯦ ꯑꯕꯦꯊꯔ ꯈꯦꯇ꯭ꯔꯤꯃꯦꯝꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯍꯥꯏꯕꯤꯔꯛꯄꯅꯦ ꯃꯥ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯁꯤꯟꯈ꯭ꯔꯦꯀꯣ ꯃꯥꯏꯁꯦ ꯍꯥꯟꯅꯒꯤꯅꯦ ꯑꯗ ꯑꯩꯅ ꯂꯧꯈꯠꯆꯕꯅꯦ ꯔꯦꯅꯨꯕꯂꯥ ꯆꯣꯡꯊꯥꯝꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯁꯤ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯔꯦꯛꯁ ꯂꯥꯏꯁ꯭ꯔꯝꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯁꯣꯝꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯅꯤꯔꯃꯂꯥ ꯊꯣꯛꯆꯣꯝꯅ ꯏꯂꯤꯁꯥ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯑꯦꯂꯤꯁꯥ ꯑꯗꯨꯒ ꯄꯥꯟꯒ ꯊꯣꯡꯕꯅꯤꯀꯣ ꯁꯤꯁꯦ ꯄꯥꯟꯒ ꯑꯦꯂꯤꯁꯥꯒ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯃꯤꯡ ꯄꯥꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯁ ꯋꯥꯔꯤꯗꯣ ꯑꯗꯒꯤ ꯁꯦꯔꯥꯕꯥꯅꯨ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯗꯒꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯊꯃꯣꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯄꯅꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯁꯣꯝꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯦꯂꯤꯁꯥ ꯊꯣꯡꯖꯔꯦ ꯅꯤꯖꯣꯂꯇꯥ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯁꯔꯦꯡ ꯊꯣꯡꯕ ꯍꯥꯏꯕꯅꯦ ꯑꯗꯨ ꯑꯩꯒꯤ ꯃꯤꯡꯗꯤ ꯌꯥꯎꯕꯤꯔꯛꯇ꯭ꯔꯦꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯁꯦ ꯉꯔꯥꯡ ꯍꯥꯏꯗꯤ ꯂꯧꯈꯠꯆꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯍꯥꯏꯗꯤ ꯀꯃꯦꯟꯗꯁꯨ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯤ ꯏꯂꯤꯁꯥ ꯊꯣꯡꯕꯁꯦ ꯍꯥꯞꯆꯔꯛꯀꯦꯅ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯔꯦꯀꯣ ꯃꯇꯨꯡ ꯑꯩꯅ ꯑꯃꯨꯛ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯕ ꯃꯇꯝꯗ ꯂꯧꯈꯠꯆꯔꯒꯦꯀꯣ ꯁꯣꯝꯒꯤ ꯃꯤꯡꯁꯦ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯇꯧꯕꯤꯅꯣ ꯑꯗꯨꯒ ꯁꯤꯅ ꯖꯦꯁꯤꯀꯥ ꯅꯤꯉꯣꯝꯕꯝ ꯑꯦꯂꯤꯁꯥ ꯊꯣꯡꯕ ꯅꯠꯇ꯭ꯔꯒ ꯃꯇꯟ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯦꯂꯤꯁꯥ ꯊꯣꯡꯕꯗꯉꯁꯤ ꯂꯧꯈꯠꯆꯔꯦ ꯑꯗꯣ ꯃꯇꯟꯁꯦ ꯑꯩ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯟ ꯀꯩꯀꯥꯗꯤ ꯆꯥꯖꯗꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯊꯣꯡꯉ ꯆꯥꯒꯦꯅꯗꯤ ꯈꯜꯂꯦꯀꯣ ꯑꯗꯨ ꯆꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯃꯇꯟ ꯀꯩꯀꯥꯁꯦ ꯑꯝꯇ ꯆꯥꯗꯕꯅꯦꯕ ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯁꯨ ꯀꯩꯝ ꯆꯥꯗꯦꯀꯣ ꯃꯇꯟ ꯀꯩꯀꯥꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯕꯣꯕꯤꯇꯥ ꯅꯤꯉꯣꯝꯕꯝ ꯑꯦꯂꯤꯁꯥ ꯏꯆꯥꯅꯨꯄꯤꯅ ꯄꯜꯂꯛꯄꯗꯣ ꯊꯣꯡꯕ ꯍꯥꯏꯗꯤ ꯆꯥꯔꯛꯇꯧ ꯃꯥꯜꯂꯝꯃꯦꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯑꯍꯥꯟꯕ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯁꯔꯦꯡꯗꯣ ꯍꯥꯟꯅ ꯊꯥꯒꯠꯆꯔꯦꯀꯣ ꯑꯦꯂꯤꯁꯥꯁꯦ ꯑꯩ ꯃꯊꯪꯒꯤ ꯊꯥꯒꯠꯆꯒꯦꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯖꯕꯅꯤꯀꯣ ꯑꯗꯣ ꯁꯣꯝꯒꯤꯁꯨ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯍꯥꯏꯗꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯗꯤ ꯊꯥꯒꯠꯇꯧ ꯃꯥꯜꯂꯒ ꯉꯥꯏ ꯂꯩꯖꯔꯦꯀꯣ ꯍꯣꯏ ꯑꯩ ꯉꯁꯤ ꯊꯥꯒꯠꯆꯔꯦ ꯑꯗꯣ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯅꯨꯡꯁꯤꯅꯁꯨ ꯃꯇꯨꯡꯗꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯒꯤ ꯃꯊꯪꯁꯤꯅ ꯍꯥꯏꯗꯤ ꯑꯦꯝ ꯀꯦ ꯑꯦꯝ ꯕꯦꯝꯕꯦꯝꯅ ꯌꯦꯟ ꯆꯒꯦꯝ ꯄꯣꯝꯕ ꯍꯥꯏꯕꯤꯔꯛꯄꯅꯦꯕ ꯑꯩ ꯉꯁꯤ ꯃꯥꯅ ꯂꯧꯈꯠꯆꯔꯤꯁꯦ ꯌꯦꯟ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯑꯩ ꯃꯊꯪꯗ ꯁꯣꯏꯗꯅꯀꯤ ꯄꯣꯝꯕꯗ ꯑꯩ ꯁꯣꯝꯒꯤ ꯃꯤꯡ ꯂꯧꯈꯠꯆꯔꯛꯀꯦꯀꯣ ꯑꯩꯒꯤ ꯔꯤꯒꯨꯂꯔ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤꯡꯅ ꯑꯩ ꯂꯣꯏ ꯈꯪꯖꯩꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯕꯅꯤ ꯀꯃꯦꯟ ꯊꯝꯕꯤꯔꯛꯄꯁꯤꯡ ꯑꯩ ꯁꯣꯏꯗꯅꯀꯤ ꯍꯥꯏꯗꯤ 1 by 1 ꯆꯥꯖꯔꯛꯀꯅꯤꯅ ꯑꯩ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩ ꯆꯥꯅꯕ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯁꯤꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯇꯧꯖꯔꯛꯀꯅꯤꯀꯣ ꯑꯗꯒꯤ ꯖꯌꯥ ꯃꯨꯇꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯗꯨꯒ ꯑꯇꯥꯎꯕꯒ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯣ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤꯗ ꯂꯩꯔꯦꯀꯣ ꯑꯇꯥꯎꯕꯁꯦ ꯃꯊꯪꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯇꯧꯗ꯭ꯔꯦꯀꯣ ꯑꯩ ꯆꯥ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯒꯤꯅꯦ ꯉꯝꯗꯕ ꯆꯥꯡꯁꯦ ꯇꯧꯔꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯃꯔꯖꯤꯠ ꯂꯣꯏꯇꯣꯡꯕꯝ ꯑꯦꯂꯤꯁꯥ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯨꯅꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯁꯨ ꯑꯦꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯄꯥꯟꯒ ꯑꯦꯂꯤꯁꯥꯒ ꯊꯣꯡꯕ ꯑꯗꯨꯒ ꯔꯦꯛꯁ ꯂꯩꯔꯦ ꯂꯥꯛꯄꯝꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯍꯥꯏꯕꯤꯔꯛꯄꯅꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯕꯤꯖꯤꯇꯥ ꯁꯃꯨꯔꯩꯔꯥꯛꯄꯝ ꯑꯦꯂꯤꯁꯥ ꯊꯣꯡꯕ ꯑꯦꯂꯤꯁꯥꯁꯦ ꯄꯥꯟꯒ ꯊꯣꯡꯉꯦ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯗꯩ ꯑꯣꯏꯅꯥꯝ ꯄꯨꯁꯄꯥꯅ ꯑꯦꯂꯤꯁꯥ ꯏꯔꯣꯟꯕ ꯑꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯦꯂꯤꯁꯥ ꯊꯣꯡꯕ ꯁꯤ ꯂꯩꯔꯦ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯊꯪ ꯍꯥꯎꯀꯤꯞꯁꯨ ꯑꯦꯂꯤꯁꯥ ꯊꯣꯡꯕ ꯉꯥꯏ ꯂꯩꯔꯦꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯖꯔꯛꯀꯦ ꯌꯦꯡꯕꯤꯔꯣꯀꯣ
ꯑꯗꯒꯤ ꯄꯨꯔꯅꯤꯃꯥ ꯂꯥꯏ ꯃꯌꯨꯝꯁꯦ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯕ ꯃꯌꯥꯝ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯅꯤꯀꯣ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕꯁꯦ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇꯤ ꯆꯥꯈ꯭ꯔꯦꯀꯣ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩ ꯁꯤꯜꯆꯔꯗ ꯂꯥꯛꯄꯗ ꯑꯃꯨꯛꯇꯪ ꯆꯥꯈ꯭ꯔꯦ ꯄꯥꯟꯒꯗꯤ ꯃꯇꯝꯗꯩ ꯊꯣꯡꯗꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯄꯥꯟꯒ ꯊꯣꯡꯕꯅ ꯌꯦꯡꯉꯁꯦ ꯆꯥꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦꯁꯣ ꯑꯗꯨꯒ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯑꯁꯤꯁꯤꯒ ꯀꯅꯥꯅ ꯍꯦꯟꯒꯦ ꯌꯦꯡꯉꯁꯤꯀꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯅꯍꯥꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦ ꯂꯧꯔꯛꯄꯅꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯆꯥꯡꯉꯣꯏꯗꯕꯅꯤꯅ ꯍꯥꯏꯗꯤ ꯈꯖꯤꯛ ꯂꯧꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯦ ꯆꯥꯡ ꯉꯝꯒꯗꯕ ꯆꯥꯡꯗꯣ ꯂꯧꯊꯣꯛꯄꯤꯌꯣ ꯆꯥꯕꯤꯌꯣꯅ ꯑꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯂꯦꯝꯕꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯄꯥꯟꯒ ꯀꯩꯅꯣꯒꯁꯦ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯗꯣ ꯏꯂꯤꯁꯥꯒꯁꯦ ꯊꯣꯡꯉꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯩ ꯎꯠꯆꯔꯛꯀꯦꯅ ꯍꯥꯏꯖꯔꯝꯕꯗꯣ ꯑꯗ ꯁꯤꯁꯤꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤ ꯂꯩꯔꯦꯀꯣ ꯑꯁꯤꯅ ꯕꯣꯔꯤꯒ ꯑꯂꯨꯒꯅꯦ ꯅꯥꯀꯨꯞꯄꯤꯒ ꯊꯣꯡꯕ ꯂꯩꯇ꯭ꯔꯕ ꯅꯥꯀꯨꯞꯄꯤ ꯂꯩꯇ꯭ꯔꯦ ꯉꯔꯥꯡꯁꯦ ꯅꯥꯀꯨꯞꯄꯤ ꯊꯣꯛꯑꯝꯗ꯭ꯔꯦ ꯑꯁꯤꯅ ꯌꯣꯡꯆꯥꯛꯀ ꯀꯩꯅꯣꯒ ꯊꯣꯡꯕꯅꯦꯀꯣ ꯅꯠꯇꯦ ꯌꯣꯡꯆꯥꯛꯀ ꯀꯩꯅꯣꯒ ꯏꯔꯣꯟꯕꯅꯦꯀꯣ ꯑꯂꯨꯒ ꯑꯗꯒꯤ ꯁꯤꯁꯤꯅ ꯈꯥꯖꯤꯡꯒ ꯑꯩꯅ ꯄꯣꯡ ꯍꯋꯥꯏꯒ ꯉꯧꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯁꯦ ꯑꯩ ꯑꯍꯥꯟꯕꯁꯦ ꯀꯩꯅꯣ ꯌꯦꯡꯁꯤꯀꯣ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯏꯂꯤꯁꯥꯁꯦ ꯍꯥꯟꯅ ꯌꯦꯡꯁꯤꯀꯣ ꯍꯥꯎꯗꯧꯗꯤ ꯌꯥꯝ ꯃꯥꯜꯂꯦꯀꯣ ꯃꯅꯝꯁꯦ ꯑꯁ ꯇꯤꯟꯒ ꯌꯣꯠꯂꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯌꯥꯝ ꯍꯜꯂꯕꯅꯤꯀꯣ ꯑꯩꯁꯦ ꯃꯦꯝ ꯏꯂꯤꯁꯥꯅꯤꯀꯣ ꯁꯦ ꯏꯂꯤꯁꯥꯁꯦ ꯃꯇꯨꯡꯒ ꯍꯥꯏꯗꯤ ꯉꯥꯛꯇꯅꯦ ꯃꯔꯨꯒ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯅꯍꯥꯟ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯉꯥꯡꯉꯤꯒ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯛꯄꯗꯣ ꯑꯗꯣ ꯌꯦꯡꯉꯁꯦ ꯍꯥꯎꯋꯦ ꯄꯥꯟ ꯊꯣꯡꯕ ꯌꯥꯝꯅ ꯈꯨꯍꯥꯎ ꯑꯃ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ ꯃꯇꯨꯡ ꯃꯔꯨ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯑꯩꯈꯣꯏ ꯏꯂꯤꯁꯥꯁꯦ ꯃꯦꯀꯔꯦꯜ ꯑꯅ ꯍꯥꯏꯖꯔꯤꯕꯗꯣ ꯇꯨꯅꯥꯒ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯇꯨꯅꯥꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯐꯦꯠ ꯑꯗꯨꯁꯨ ꯀꯩꯅꯣꯝꯇ ꯌꯥꯎꯗꯦꯀꯣ ꯃꯔꯨ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯑꯩꯅ ꯗꯦꯜꯂꯤꯗ ꯅꯍꯥꯟꯋꯥꯏ ꯂꯩꯔꯝꯃꯦ ꯆꯍꯤ 9-10 ꯁꯨꯔꯦꯀꯣ ꯑꯗꯨꯗ ꯑꯥꯏ ꯑꯦꯟ ꯑꯦꯗ ꯍꯥꯏꯗꯤ ꯇꯨꯅꯥ ꯐꯪꯉꯦ ꯑꯗꯨꯗ ꯌꯥꯝ ꯆꯥꯔꯛꯑꯦꯀꯣ ꯇꯨꯅꯥꯁꯦ ꯗꯦꯜꯂꯤꯗ ꯑꯗꯣ ꯇꯨꯅꯥꯁꯦ ꯉꯥꯡꯂꯛꯀꯗꯣ ꯍꯥꯏ ꯃꯈꯜ ꯑꯝꯇ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯃꯦꯀꯔꯦꯜ ꯀꯩꯅꯣ ꯊꯣꯛꯏꯗꯣ ꯉꯥ ꯀꯧꯇꯥ ꯊꯣꯛꯏꯗꯣ ꯑꯗꯨꯅꯤꯀꯣ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯉꯥ ꯀꯧꯇꯥꯗꯨꯅ ꯐ꯭ꯔꯦꯁ ꯆꯥꯔꯛꯄꯗꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯐ꯭ꯔꯦꯁꯇꯣ ꯌꯥꯝ ꯍꯥꯎꯋꯦ ꯕꯣꯔꯤꯁꯦ ꯑꯩꯅ ꯅꯍꯥꯟ ꯁꯤꯜꯆꯔꯗ ꯂꯦꯛꯄꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯗꯨꯀꯥꯟꯗ ꯂꯦꯛꯄꯅꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤ ꯑꯃꯨꯛ ꯆꯥꯁꯤꯀꯣ ꯅꯍꯥꯟꯒꯤ ꯔꯧ ꯑꯆꯧꯕꯗꯣ ꯑꯗꯩ ꯂꯧꯔꯛꯄꯅꯦ ꯃꯥꯁꯨ ꯃꯔꯨꯗꯤ ꯍꯥꯏꯗꯤ ꯃꯔꯨ ꯌꯥꯝ ꯌꯥꯎꯗꯦ ꯃꯆꯥ ꯈꯔ ꯌꯥꯎꯋꯦ ꯑꯉꯥꯡ ꯏꯟꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯆꯧꯕ ꯃꯔꯨ ꯅꯠꯇꯅ ꯌꯥꯝ ꯌꯥꯎꯗꯦꯕ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯨꯈꯤ ꯄꯥꯟꯅꯤꯀꯣ ꯉꯍꯥꯟ ꯁꯤꯜꯆꯔꯗ ꯂꯦꯛꯄꯅꯦ ꯏꯃꯥꯅ ꯌꯣꯜꯂꯝꯃꯦ ꯏꯃꯥ ꯑꯃꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯤ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯗꯅ ꯍꯦꯟꯅ ꯎꯁꯣꯏ ꯍꯣꯡꯉꯦꯕ ꯃꯅꯤꯄꯨꯔꯅ ꯍꯦꯟꯅ ꯇꯥꯡꯉꯦꯕ ꯎꯁꯣꯏꯁꯦ
Làm thôi. Thôi. Di Sam kam na dure ji ngasi de. Thôi. Ngasi sa kham na dure. Ma'am Elisa je makhal ani hum le hoy ko. Bangladesh tagi lakpa ma sidai phaba ma tongan tongan do. Ko le je Bangladesh te lakpa ma le ma di chaur chaur hom man jam hele hai ko. Man je pi ga khara bung ba. Do ga lupa am ta taw ya di ko. Me hai man ne pam ta de. Yo. Masih tak kahen den to ne ko ma sa na su kai de to ai da kanjen ni be ha ba. Ko ngora. Mẹ mà xin đây đi pan cái lì xá thùng âm như xác su extra khá lâu đây có happy là mình extra adon hai lì xá thấp ta đây này dùng xin đẹp quá xa lắm nè pan của thế nhá khu hao gì pura một khi pan này vào không ra Elisa thì sao rồi thì Elisa người ta sang ninh bữa khang còn thì ta tình à thì đôi lại hậu đây đó Kasi nga thong ba si yung nga cho ko dun e bailer pa ne ko si yung matong at ubay dun e ba kaya nga hindi
Paano? Mẹ mà tôi đi video chứ bạn biết ta cái like tôi bây giờ không mẹ share tôi bây giờ nó bây giờ biết ta share tôi bây giờ tôi mẹ mà thằng video đang thế nào sẽ bài mẹ